ngasi numidawaram phongkiba panam paukse ki maruibe I pausing mayamna thamjari tha manga taruk ki manungda ingta pahanjilaglagani Chief Minister lainga ka peace agreement sign tawnakraba UNLF pambai gi cadre verification chada maudra gi sang losilakli lakadaba tha ani ahum asida tawbiya ba yadaba ground rules sing semduna kadar sing camp sing da lehalagani biren ka thokpaga loidana ipai pu sing semlamba Manipur kaidonungda kahloi wari sanaba khaktana ingta papurakani tha manga taruki manungda irang loisinduna ingta pahanjilaglagani haina minister nang thoma berena phongtokre news agency amaka unabada minister N berena phongdokibada Manipurda hauzik tangdu leitaba hanjilakli mafam khara khakta kuki amadi mitai furki miyoi sing sangthok sangsin ngamnadabani adu athubada hauzik oiriba phiba masi soidana safaralagani dialogue khaktana ingta papurakpa ngamani Manipur thoklibi irang asi lusindana bo honabada center gi intervention mathoktai ngasi phawba center na su angamba thodang lori leba asigi union home minister masamak phawba Manipur leiduna irang asigi matana kupni jingsin kiba leikrabana ki mana makha taraduna Manipur ingta papurakna ba hills areas committee gi chairman peace committee gi mapungwai ba thodang loduna nakal ani gi marakta wari saduna thabak thoram kya pe khali Manipur gi Chief Minister haibsi akakna ba phurp amakhaki Manipur gi issue si lusindana ba state asigi mapana mitai amadi kuki MLA sing wari sana ba phawba lekre lakadoriba tha manga taru asida irang asi lusinduna Manipur ingta pahanjilaglagani haibigi aset pa thajaba lei haki CM na hai arambai tengol haibis international na te security force na ready oidringaida yumai thaduna mihat mipun satharakpadigi cultural organization oina leirakpa arambai tengol na tangai fadabadigi kuta khulai pai hibani adu thoklibe irang asi loisinduna ingta papurakna ba lengana honaraglaba sida makoina international oiba thabak thorom amata tarokadaba leiti aiki loinana miyam amadi leibaki yeifana ba thabak tawrubani isagi kana ba yengduna thabak tawkibanati leibaki mayokta leplubasu nati CM gi pham thadokpham thokti leibak mangna bamadi isagi khudong chaba thiruba oiramnabadi miyamna haidrabasu isana khangna pham thadokani hainasu Chief Minister na interview du da phongdoki Manipur ingta papurakpa haibasida kuki singna taliba tokhaiba administration gi matana hangbohong amagi pakhum piraduna CM na phongdokibada kathokpaga loinana ipai puna samlakhiba Manipur kaidonungda kaihaloi Manipur tokhaiba administration lehaloi adumaina state asigi singi mafam sing sakhotnaba lainga asina honaduna lakli makhatana sokhona khigani sakhot thaurangi oinadi lainga asina matam pumada sem saduna leihaki unified command lakthokibagi matangda CM na haikibada center na security advisor thamduna third person amada unified command sinari basima state asigi oiriba phibam asida yengduna better future gi pekhalakpa thaurangni haina lawi haba wafam su magna phongdoki lainga ka peace agreement sign tawnakraba pambaina lusingba UNLF ka matangda hanglakpa wahang amagi pakhum piraduna CM na hai Manipur gi puari da mitei leholup amaga peace agreement tawnaba haibis handaki asin ahanmani khongthang asida lewa asigi prime minister amadi union home minister su nungaiba phongdui lusingba sing asigi miyeng makhada peace agreement sathakibani peace agreement gi khuyek pinakraba UNLF pambai gi kadar sing verification sathabagi thabak sada maudra rom losilakli house power da kadar lising ani rom gi kadar verification losilakli makoina leigadaba camp sing su saba losilakli lakadaba tha ani hum asida makoina tawiya ba yadabagi ground rules semal losilaklagani masigi matung ningthina settle tawba ngamlagani haikena su pausta pali atopa pawmana Prime Minister na Manipur miyam da lalle haigadabani MP Bimol miyam gi apambagi mayokta lengana thabak tawraklabadi lenga ki mayokta leirakpa madi warep lorakpa haibisi masana tabani Mamang sahi gi me ahumdagi Manipur hingsa gi thaudok sing thoktana miyoi lising kya na mayumai kai leitana lanjena duna leiriba madi miyoi kya gi punsi longkraba si phawbada Prime Minister na Manipur nongmata laktabada Lok Sabha gi MP Dr. AK Bimol na penaba phongdokpaga loinana athuba matamda Prime Minister Manipur laktun istirasi gi miyamna lalle haijagadabani haina phongdokre tha taraga manga hena tangdu leitadaba phibam mamada Lairakpana Manipur miyam kham thengna awab mayoknariba madi hiram kyara sotharakliba sida center na akanma miyeng sangduna athuba matamda Manipur gi irang solution bo honagadabani haina inner Manipur parliamentary constituency gi MP Dr. Bimol akoi jamna phongdokre Manorama News conclave ta saruk gyaratuna mathaki wafam asi Lok Sabha gi MP AK Bimol phongdoladuna mahna hai Manipur hauzik furup amarakta
amana amagi marakta otnaibagi thawongsing chathabaga loinana Manipur gi conflict asigi kham thengba saitheng lamdam asigi miyamna mai unari athupa matamna Manipur gi irang asi loisinana ba center na akan mathabak lokotaba tarabadi kingdom haibadu leidaroi haibaga loinana Afghanistan oidiba phibam na hona ningsingki government asina Manipur gi irang asi loisinana ba puksiel sengna honabagi mamitadi cabinet manungda Manipur manungda khaidok khaijin gi thorang sathaba pamba yauri British lenga matamda satharaba khaidok khaijin gi policy du ngasigi India lenga asina makhatana sathaduna lairi haina su moral sikhi Manipur da irang si hek tholak padagi investment gi thabak sing mamai lekre sel thungi phibam asuki matik sothakre amadi dukan sing thonglon haba yaure punama si Manipur haujik thokliba conflict asina thokan bani haina su phungdokhi Mangna makha taraduna lenga amatana communal force amatagi pleasure da satuna warep amata lauridabani karigumba miyamgi apambagi mayokta lenga na thabak tawraklabadi miyamna lenga ki mayokta leirakpa amadi warep lorakpa haibasi masana tabani haina sphungdoki amaromda tha taraga manga pharaba Manipur gi irang sida laiba sigi prime minister na nongmata laktribasigi matangda Manipur miyamda prime minister na Manipur laktuna lalle haijagadabani haina su MPA AK Bimol demand toki Atopa Pao Madana Urkhul Kamjong amadi Senapati da Kuki Zaugi rally satpada naga lupsing ating matamkre Amarom law and order akaiba pirak pasing kudak fana balenga na khangankre Zami Student Federation masum Kuki Student Organization kangpokwi da hayang August kuntraga mathoi da rally ama pangthoknaba lakthorakpa loinana lenga ki loisang sing lanai establishment sing mairoi sang sing thonglon na khangankiba amaga mari leinana Manipur lenga ki commissioner home na and asok na sirol amang asi thoktuna namira sida lenga ki loisang mai loisang amadi lanai establishment kudimak thong hang na bakhankhre masigi matangda center amadi state government institution singi makok thong basing na khankhre loina law and order akaiba pirakpa madi pina bo hona ba kudimak kudak ta phana ba madi namira sida security ki akan ba section thorang sing lokhona ba su khankhre Kuki NP gi thawrang makha da hayeng August kuntraga mathoi da Kuki jau sing na Manipur manungda makhoi gi tongan ma union territory ama demand tawduna rally ama satna ba thawrang tawriba si Senapati amadi Urkhul district da satpi yaru hena tuan naga lup sing na ating mathamkhre Senapati district student association SDS na sirol ama thoktuna tha asigi kuntraga mathoi da mahiru lup asigi jurisdiction manungda makhala matagi rally ama di dana na sing pangthokpa yaru hena ating mathamkhre Kuki Student Organization Sadar Hills na thasagi kuntraga mathugi ayuk pung tara mathui digi hauraga Kaithel Manbi Military Colony KMC digi hauraga Kangpokpi District Headquarter Pau Rally ama satnaba laukthokraba matungda SDSA na sirol ama thoktuna athingba si thamkibani SDSA na Run for Peace in Manipur haiba panamda handakta inter sports meet ama pangthokibada ngairingai KSO Sadar Hills na maki Parent body oiriba Kuki NP Manipur na makhoi goeba rally ama silakpada pendaba sa phungdorakli Manipur mamang saigi me ahum digi thokliba kangluk irang asida association asina neutral oina lerakpaga loinana Manipur mahausagi phibam da hanjilangna ba mari leinaba singda taksinduna lakhibani asiguma sera asida SDSA gi jurisdiction manung da rally ama sanaba tharang torakpa lebak thibani Maram asina hariba rally asi association asigi jurisdiction manung da satana ba khangan baga loinana wafam asida thawoida ba tarabadi maduda SDS na tumina yengduna leiroi masida pamda ba thawdok tholakpada madugi daita rally siliba singna pugada bani haina section wafam thamlakli Hausuk Manipur oiriba phiba masida naga miyamna pungning phathana laibinaba madi association asida sagatpinaba appeal tawraduna association asina mipum kudimakki interest sukandana ba matam pumada honagani haina sufungdorakli Panba yabadi Kuki Zau gi tuan union territory ama demand tawduna Kuki NP gi thawrang makhada KSO Sadar Hills Thadau Students Association Sadar Hills Gangte Students Association Gangte Student Organization Sadar Hills Zilai Waipai Student Organization Sadar Hills na sawatuna kangpokpi da su rally si satnaba thawrang tawribani amaromda tangkul katam naw saklong TKS na thokpa sirol amana lup asigi jurisdiction manungda rally amadi darna na singba amata pangthokpa yaru hen atingba thamkhre August kuntraga mathoi Kuki Jau sing rally ama satnaba lakthraba matungda atingba si thamkibani TKS na thokpa sirol amada Manipur da mamang sahi dagi thokliba kangluk irang sina ngasi phawba lup asina neutral oina leibiga loinana Manipur da ingta papurakna ba hona duna lakli maram asina KSO Urkhul Kamjong Kuki Women's Union Urkhul Kamjong na hairiba rally asi satnaba tharang toriba si kudakta handokna basu akan bo wafam thamkhre
ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯊꯑꯣꯏꯗꯅ ꯔꯦꯂꯤꯅꯆꯤꯡꯕ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯔꯦꯂꯤ ꯁꯤꯜꯂꯤꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯀꯨꯀꯤꯖꯧꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯍꯌꯦꯡ ꯑꯣꯒꯁ 28ꯗ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯃ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯊꯤꯡꯕꯤꯅꯕ ꯔꯥꯁꯇ꯭ꯔꯤꯌ ꯁꯔꯕꯣꯄꯔꯤ ꯁꯪꯒꯊꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯔꯤꯕꯝꯒ ꯃꯣꯟꯕꯨꯡ ꯑꯃꯗꯤ ꯁꯥꯏꯖꯪꯗꯒꯤ ꯃꯤꯇꯩ ꯈꯨꯜꯗ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟ ꯀꯩ ꯍꯧꯔꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯔꯤꯕꯝꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯍꯧꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯣꯟꯕꯨꯡ ꯑꯃꯗꯤ ꯁꯩꯖꯥꯡ ꯈꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯀꯥꯞꯊꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯜ ꯀꯩꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯣꯟꯕꯨꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯃꯣꯟꯕꯨꯡ ꯈꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯀꯥꯞꯊꯔꯛꯈꯤ ꯃꯗꯨꯗ ꯃꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅꯃꯛ ꯈꯨꯟꯖꯥꯁꯤꯡ ꯃꯤ ꯄꯥꯏꯅꯕꯗꯤ ꯄꯣꯛꯅꯈꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯡꯃꯩ ꯑꯃꯠꯇ ꯀꯥꯞꯈꯤꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯃꯣꯟꯕꯨꯡ ꯈꯨꯜꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄꯨꯂꯤꯁ ꯑꯃꯗꯤ BDFꯀꯤ ꯀꯥꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯒꯤ ꯃꯊꯛꯇ CRPFꯁꯨ ꯂꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯁꯨ ꯂꯥꯛꯇꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯣꯟꯕꯨꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯖꯔꯤꯕꯝꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯔꯤꯕꯝꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯥꯔ ꯐꯨꯔꯨꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯔꯥꯡ ꯅꯍꯜꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯂꯣꯏꯅꯅ ꯖꯔꯤꯕꯝꯗ ꯂꯥꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯃꯗꯤ ꯏꯪꯈꯣꯜꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯖꯔꯤꯕꯝꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ